Costa Concordia na khanghautana kaikhiba anisuba taina. Costa Concordia cruise ship ase 52 meters wangi, 290 meters sangi, manungda 1500 cabin yawi, punna mi 3700 tongbi ai, $570 million taba Italian Navy gi khwaidagi chawba cruise ship ase ikhang khanghaudana yamna laina kaikhi madusu athenba isingda machin tumba nungna thanna leiba Mediterranean Ocean gi mafam amada yengbagi penba naidaba numidang wairam light na pungan nganba manunggi saktam na 5-star hotel gi saktam dagi hena fajaba high class luxury gi jahaz ase kaikhi bagi matangni. Costa Concordia luxury jahaz asina disaster oikrabagi tungda wari narakki madudi Titanic jahaz na lupkrabagi tungda Costa Concordia na anisuba jahaz ni chaoba. Titanic ta mi yamna sikhi adubu Concordia gi passenger yamna sihodre athenba mafamda oiba maramna. Costa Concordia da diesel electric power plant yorami 76 megawatt ki current generate tawbangami madugi mateng na entire ship aduda current ki supply tawrami masiga loina na 21 megawatt ki achuchuba motor anisu yawi jahaz ase 43 km/h da chen mangami jahaz asigi design yamna phajabaga loina na manung da facility amatta wattana lairami. Protection gi mathau taba arrangement punamak suna yauri adumakpu accident oiro tamkhrabada kanbangam khidi. 13 January 2012 ta Concordia Italy gi Sabit Beccia dagi numidangi pung 8 ka minute 19 tabada thauba hauki. Numit aduda Concordia da mi 3006 passenger ga loinana crew member sing tongki. Concordia Giglio Island gi maikay tamna thauba hauki pung khara thaurabatung lambi onaduna maikay madasatki jahaz asigi captain dugi ming Sachino korami. Mahakna maikay adu dasatlu haina tawrakiba order do pangthokadaba helpman ado Malaysia noirami. Mangon the language ki problem laiba jatni. Aduna satlu haiba maikay da chattaduna side amada chatki. Khara salaga samudra do ithen boiramle machin tumba nunggi nungakta jahaz ki crew sing na bhap taraki makhoi lambi onare haibado. Horn khongi light sang na kapi yamna hodaduna safety da puna balak nei adubu laibak thibadi machin tumba nung ama wangkhatna ising manung da laiba jatni maduda jahaz adugi side ama thengki. Matamadu numidangi pung 8:95 tare Concordia gi oithangba side ta 52 feet sang na kaikre ising changba hokre. Crew members signa bhap tabang amhode karamna oikriba thaudokno hojik kari tawbayai makhoina Italian authority da pau ase pina balak nei. Pung 8:50 taba matamda jahaz adugi engineer amadi electric officer aduna emergency diesel engine start tawbagi tamak lak nei adubu start hauramde. Passengers in the message pi masa alert oina ba amarom da harbor da laiba office da su pawa se khanghankre. Crew members signa kai de kari oikrabano yengba tanjada khangki jahaz adugi engine room ga loinana compartment mangada ising janghiramle maram asina emergency engine ado start oidabani. Hojik engine mut khrabani na jahaz chathanba oithokta bawani order ama khajik lankhibana kaya da chawba problem no oikriba ase. Amarob da suk chaurba jahaz ado tapna cheptharakle nungsitna ithakna khara induna pukhiduna ithat amagi mayada pusinkhre. Matamasida passenger mayamdugi maraktagi amana Italy da laiba magi machanupi da contact tawi machanupi aduna Coast Guard office da contact tawki masidagi Coast Guard ki mi signa jahaz ki captain da phone torki karino tariba pawase jahaz ta kari oire haibano. Captain na khumki yes jahaz the problem ama thokle adubu aikhoi solve tawna balak nari. Minute tara matungda Coast Guard na amuk jahaz ta contact torki. Captain gi wa matungin na khumki jahaz problem ama delaire solve tawna balak nari. Radio operator adunadi captain gi wa khak Coast Guard ta tamlammi. Jahaz ki passenger khudingda life jacket pire adudagi interior jahaz ta accident ki alarm khongduna khanghalli. Aduga passenger sing da hai master station da layu mathangi order lakriba phau. Pung 10:90 aduai da rescue tawragi damak jahaz thunglaki amrom da Concordia tapna luk thaba helaki. Loinana ithak amadi isingi movement di henjilaklammi.
क्रूसिंग करिसु तौबा ngamlamde captain na ahanbada khara laina lorubani adubu hojik khanglaki problem ado yamna chaoba problem ni haiba phibam mong charaktre khanbadagi captain na order tawi jahaz ta laiba passenger khuding lifeboat toraga jahaz tagi thokinaba magi hingnaba mi pumnamak thokpa hawi tawigumba sung yamna luribadi jahaz aduna chepthakiba maikeida laiba mi sing thokpa yaramde ayamba mi jahaz tagi thokre adubu mi chahum mukti thokpa yaramde numidang thengjille captain adugi aranba amana masu lifeboat toraga kakhatlaki jahaz tharamlaga coast guard na mangonda hairaki jahaz ta chatnaba adubu mana yakhide helicopter sing marchant vessel taramari amadi coast guard ki jahaz macha sing rescue ki damak thungjilare makoi mayamna pullaga thokpa yadaduna leibasing lauthokna balak nei ayamba mi lauthokle adubu mi kuntrani thoidi jahaz tuda sibata ki search operation torbagi tungda makoi gi asiba hakchang tungda puthorakhi khajiktang soikhibana mi kaya gi thawai mangbata ki accident asigi maruiba maral thijinba matamda captain da tai mahakna lambi lanna chathankiba loinana coast guard ta asengba wa haidok tabana accident ase oibani haina maral taki captain satino bu arrest tawraga ma bu court ta puthokhi chahi 13 ki jail taki manslaughter amadi thabak ningthijana pangthok tabagi maral oina tungda concordia bu chumkhatpagi plan tawki steel structure gi matengna masibu chumkhathalli masidagi khangki chep tharuba maikai do completely damaged oikre accident asina company do yamna sauna loss oiki Costa Concordia ki pot khibik lauthok laga tungda dismantle tauki masini Costa Concordia gi disaster oiki badugi wari video asigi damak like to biradi fani channel asida anok boy please subscribe to senpio thagasjari